Online Manipuri Ayuki Pau Yengbiriba Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Leimakhongda Mi Fakiba Kuki Cso Group Singna condemn Tauri Assamgi Karvi Anglongda Khundariba Kuki Sing 1961 Mamangda Leiramba Oiragadi Manipurda Halakpada Loksangani CM Kuki Lishing Ama Henbana Assamgi Karvi Anglongda Leishiliba Sing Asi Tanthoktuna Manipurda Halan Khigani Haina Karvi Autonomous Council na Phongdokiba Wafam Maduda Mari Lenana Chief Minister and Biren Singhana National Media Amada Phongdokibagi Matung Ina Manipurgi Oina NRC base year asi 1961 ni Karvi Anglonda Leishiliba Kuki Sing asi 1961 gi mamangda Manipurda Leiramba Kuki Furuf ki Miyoi Sing Oiram Labadi Manipurda Halakpa Yagani Maduda Makoibu Loksilloidabagi Maram Leiti Haina Phongdokre Mizo National Front na CM Biren Pham Thadongnaba demand tawkre Mizo National Front MNF na Manipurgi Chief Minister Nongthumam Biren Khudakta Pham Thadongnaba demand tawkre Numit Kharani gi mamangda Mizoram Rajya Sabha gi MP K Balan Benana su Manipurda Personal Rule Thamnaba Center da Taksin Balai Khrabani Aizolda ngasi pangthokpa press conference amada MNF ki General Secretary Media and Publicity Bill Kenas Nejoba na Phongdokhiba Nongthumam Biren na luchingba Manipur laingak fail oibana thokliba ethnic balance asina maram oiduna Manipurda Mizo community gi miyamna suki matik awaba mayoknari mangna en Biren na luchingba Manipur lainga asing matik chadabana irang asi hena kalhanbani irang asi bu laksin bangamdraba Chief Minister en Biren na makhata na chokri konuna leibagi matam natre maram asina Manipur miyam gi democratic right amadi dignity mapung fana phanghanba ngamnaba center na kan mamieng changduna Manipur gi irang asi loisingadabani haina su phongdokhi mangna hai mamang chahi 2023 gi May 3 dagi Manipur da thokliba ethnic balance asida Mizo ethnic community gi miyoi chani ga tara mapan sikre church sahung humfu amanga da thon kre kaya mana sopan nanghali khul chani rong khuntak lan sikre yum lising taret rom mai thakre amadi Mizo community gi miyoi lising nifuma thoiga chamri ga kunmanga na mayuma kai leituna lanjen na hankre pumna masigi achumba wail fangan gada bani haiki malemda democracy chatpa khwaidagi chawba leiba ama oiraba India gi state amada hojik miyoi bagi hak khongaw na ba thawong sing chathariba religious institution sing da attack chathariba si leiba asigi core principle ama oiba justice secularism gi mayok chani asigumba fibam asim yorabada central lenga na kan mathabak lokhatana leiri haina su phongdokhi Manipur irang awaba taraba Mizo community gi miyam gi damak Mizoram miyam na lanai oina natraga organization gi khuthangda pangba yaba mating makhata na pangani haina su MNF ki General Secretary Media and Publicity BL Crossne Jewana makhata na phongdokhi Kuma news tagi la khojarage Leimakhong Army Camp dagi thiba khangna mangkhiba loitang khunau dagi Laisram Kamal Babu Yangkhai gi matangda JC amadi Minister Haikham Dingo ga loinana ngasi Chief Minister N Biren Singha ga unaraga wari sanakhiba ga loinana JC gi Meitei dagi su memorandum ama pisinkhre Kamal Babu Mangkhibagi teksak pumma Leimakhong Army gi GOC na pugadabani Leimakhong yakoibada leiba Kuki militant khara fagatuna wahang paung chathabada soidana khangani folks Leimakhongda 57 Suba Mountain Division haina chawna leiba Army Camp manungdagi Kamal Babu kauba miyoi ama mangkhiba sigi tekchak pumba Army Camp adugi GOC na pugadabani leingangna su akanba miyeng changduna chap chaba thabak lokhatkadabani haina Folks ki President TS Manihana phongdorakli ngasi kakwada leiba Federation of Civil Society Organization Folks Manipur ga office ta pangthokiba paugi mifam amada Manihana makhatar dona hai Jiribam da miyoi kaya Kuki militant sing na tamthin hatkibagi nungaitana leiringai cherak asida Leimakhong Army Camp manungda Kamal Babu kauba miyoi amam amuk mangkhiba haibasi yamna laibak thibani ngasi pawba Kuki militant sing free thadoktuna thamli Kamal Babu mangkhibaga mari lenana Mountain Division gi GOC na phongdokhiba wafam adumak thaudang yaudaba miyoi bagi wangangni Kamal Babu mangkhibaga mari lenana Thorakpa fafata khudimak GOC masamangna pugadabani Manipur lenga sumaki mathakta ahenba miyeng changduna chapchaba thabak lokhat piyu miyamna su masigi matangda khulaw lawminaba matam oire loinana German Road Tiger Road haina Kuki singna chathok chasin tawriba lambi sing asisu hariba Army Camp asi fauduna chaliba asida lengana yaba piba leibra India gi mafam amatada Army Camp manungda micham gi lambi faurga chatpa thengnade India amadi Manipur lengangna athuba matamda lambi sing asi thingjin pham thoi ngasi faubada Kuki singna tawba demand sing Jiribam gi OC Ibo Tombi transfer tawba tampaki mafam singda phospa thamjinba CRPF ta DIG oiba Huidrom Premjit transfer tawbana chingba kaya ama India lenga amadi Manipur lenga na thabak ton thokre maramaduna lenga se Kuki gi makhada leirebra India lenga ki karamba ron ba agenda leibagi no haina songlakli mangna makha tarduna Jiribam da landa bada hakthengna na yawba
Aizol Hospital da hauji laikan aduna leiriba John kauba mioi asi ngasi phauba phagattriba karigino Jiribamgi case NIA na pai khibada thigali adubu NIA su Manipur yorakpadadi mayak chamthai haibasi miyamna khangnarabani leimakhongda Kamal Babu mangkhiba sisu mafam aduaida leiba Kuki militant khara phagatuna wahang paung chathabada soidana khangma ngamgani haina su phongdokhi Amarom the MLA Minister Singi Yum Kai Mang Tahalubagi Maralda Mioi Kya Fazilibasi Lengang Namakoi Matakta Lokot Kadaba Tabak Adu Komtok Piduna Hadok Piu Todok Sing Adu Maranagi Nat Miamgi Iho Oina Koisau Naraba Miam Satakibani Makoi Sing Fazinduna Tambana Irangasi Amuka Hena Chautolo Haninga Late Haiki Loina Lengang Internet Hinjinduna Tamlibasi Maram Chade Kudaktagi Internet Hangdok Piu Chingdasu internet thingli haina mamingtagi thingbani tampakta irang leiribasidi chingdagi landarakpa matamda khaktani tampaktagi irang horuba leite maram aduna internet khudakta hangdokpiu haina su maniharna taksinki Naga Masel Kapnakhre ngase ayu pung 9 rom taba matamda None district ki manung chana laiba Sangji village ta Naga NACN IM amadi Jalyorong United Front ZUF aniki marakta Kapnakhre hairi Pausin Hai Sangjil village Chalaiba ZUF ki cadre kharaga IM ki cadre singa Khangaudana thengna badagi nakalani ki marakta khuthongna bagi thawdo adu thongna khibani nakalani ki marakta ayuk pung 12 fawba khuthongna ki hairi Asok Apan yaw khide hairi khuthongna bagi paw fangbadagi None da laiba samra samadi police ki kangbu changsinuna thihum bagi thabak Chathaki hairi nakala maromda khuthongna bagi thawdo adu yaningda phongdoktuna Sangji khulda rongmai proof ki CSO amadi khunja sina khongchat ama chatkre hairi thawdo asina micha miyamgi punsida chauna chaitheng pi banna lalolup animang na makha tana siguma thawdo asi matungda mu hana thohandana ba appeal tawrakli